ꯑꯩ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯖꯒꯦ. ꯁꯧꯒ꯭ꯔꯤ ꯑꯃ ꯑꯗꯒꯤ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃ. ꯑꯗꯣ ꯍꯧꯖꯤꯛ ꯉꯥ ꯉꯧꯖꯔꯦ. ꯑꯗꯣ ꯑꯩ ꯈꯥꯖꯤꯡꯁꯦ ꯌꯥꯝ ꯊꯛꯅꯤꯡꯕꯅꯦ. ꯑꯩ ꯈꯥꯖꯤꯡꯁꯦ ꯂꯩꯇ꯭ꯔꯦ. ꯑꯗꯣ ꯎꯀꯥꯕꯤ ꯑꯌꯥꯏꯕꯋꯣ ꯉꯥꯃꯤ ꯑꯌꯥꯏꯕꯋꯣ ꯇꯧꯔꯒ ꯊꯛꯆꯔꯛꯑꯒꯦ. ꯑꯗꯩ ꯁꯤꯗ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯂꯩꯔꯦ. ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ. ꯑꯩ ꯉꯥꯁꯦ ꯇꯧꯔ ꯊꯛꯆꯔꯛꯑꯒꯦ. ꯁꯧꯒ꯭ꯔꯤ ꯄꯥꯛꯅꯝꯒꯤ ꯃꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯩ ꯇꯧꯖꯔꯛꯑꯒꯦ. ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃ. ꯍꯧꯖꯤꯛ ꯃꯍꯤ ꯁꯧꯔꯦ. ꯍꯥꯞꯆꯜꯂꯒꯦ. ꯃꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯅꯣꯏꯒꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯏꯁꯤꯗꯤ ꯊꯨꯈ꯭ꯔꯖꯥꯠꯅꯤꯗ. ꯊꯥꯛꯆꯤꯜꯂꯅꯤ. ꯃꯣꯔꯣꯛ ꯑꯇꯦꯛꯁꯨ ꯊꯥꯛꯆꯤꯜꯂꯅꯤ. ꯉꯥꯔꯤꯁꯦ ꯑꯩꯅꯅꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯕꯅꯦ. ꯑꯩ ꯉꯥꯔꯤꯁꯦ ꯍꯤꯟꯖꯥꯡꯒꯤ ꯁꯤꯁꯦ ꯊꯥꯛꯑꯒꯦ. ꯉꯥꯔꯤ ꯊꯥꯛꯑꯦ. ꯑꯗꯨꯗꯤ ꯈꯥꯖꯤꯡꯒ ꯉꯥꯁꯤꯡꯁꯦ ꯊꯥꯛꯆꯤꯜꯂꯒꯦ. ꯅꯨꯡꯉꯥꯏꯇꯦ ꯈꯥꯖꯤꯡꯁꯦ. ꯈꯥꯖꯤꯡ ꯂꯩꯇ꯭ꯔꯦ. ꯌꯨꯝꯗꯩ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯈ꯭ꯔꯦ. ꯁꯧꯒ꯭ꯔꯤꯗ ꯍꯧꯔꯛꯑꯅꯤꯗꯅ ꯍꯧꯖꯤꯛꯇꯤꯀꯣ. ꯌꯣꯡꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ. ꯑꯩ ꯃꯣꯔꯣꯛ ꯊꯥꯛꯆꯤꯜꯂꯒꯦ. ꯃꯣꯔꯣꯛꯁꯦ ꯑꯃꯦꯠꯄꯅꯦ ꯇꯨ. ꯊꯥꯛꯑꯒꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯤ ꯂꯣꯏꯔꯛꯑꯗꯧꯅꯤꯗ. ꯑꯗꯒꯤ ꯑꯩ ꯊꯨꯝ ꯊꯥꯛꯆꯤꯜꯂꯒꯦ. ꯄꯥꯛꯅꯝꯒꯤ ꯃꯆꯜ ꯂꯩꯖꯔꯦ. ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯇꯧꯔꯛꯀꯦ. ꯂꯣꯏꯁꯟꯕ ꯌꯥꯗꯧ ꯃꯥꯜꯂꯦ. ꯑꯩ ꯁꯧꯒ꯭ꯔꯤ ꯊꯥꯛꯆꯤꯜꯂꯒꯦ. ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯗꯩꯗꯤ ꯍꯧꯔꯛꯑꯗꯧ ꯉꯥꯛꯇꯅꯤꯀꯣ. ꯈꯪꯗꯦꯗ ꯃꯌꯥꯝ. ꯑꯩꯗꯤ ꯐꯗꯤꯒꯣꯝꯁꯦ ꯈꯤꯇꯪ ꯍꯥꯟꯅ ꯑꯗꯨꯝ ꯊꯥꯛꯆꯔꯒꯦ. ꯁꯧꯒ꯭ꯔꯤꯒ ꯃꯥꯟꯅꯅ. ꯑꯩꯁꯦ ꯍꯔꯤꯕꯣꯞꯁꯨ ꯊꯥꯛꯅꯤꯡꯉꯤ. ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯔꯦ ꯃꯇꯥꯡꯁꯤ. ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯣꯏꯔꯦ ꯂꯣꯏꯅ. ꯍꯔꯤꯕꯣꯞꯁꯨ ꯑꯗꯒꯤ ꯉꯥ ꯆꯥꯛ ꯈꯔꯕꯨꯗꯤ ꯂꯩꯔꯁꯨ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯃꯌꯥꯝ. ꯁꯧꯒ꯭ꯔꯤꯗꯤ ꯂꯣꯏꯔꯦ. ꯄꯥꯛꯅꯝ ꯑꯃꯨꯛ ꯅꯝꯅꯕ ꯇꯌꯥꯔꯤ ꯇꯧꯔꯤ. ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯒꯦ. ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯁꯧꯒ꯭ꯔꯤꯗꯤ. ꯌꯥꯝ ꯇꯧꯕꯅꯣ ꯏꯕꯦꯝꯃ. ꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯊꯣꯛꯀꯅꯤ. ꯌꯥꯝ ꯁꯣꯏꯒꯅꯨ. ꯌꯥꯔꯅꯤ ꯌꯥꯔꯅꯤ. ꯂꯨꯄꯥ 50ꯅꯤ.
양은 뭐라 때 오모로 뭔가 하기도요. 하뽀. 하퍼. 이러네. 자, em 사르기 싸봤다. 박남기 물어. 가요. 저희도 꽁무야지. 왜는 낭도 소이래. 그놈의 소울. 가요. 가요. तैयारी तौजरी अखोइसे येंगंगलासु अति पुथोदब्रा युमदगी पोरकपने सिदी युमदा हौबदो हापिरेनी नमना सामथोगा दो सिदे सो अतेकपदी थोए थोबदे दे सुमनमजे ख खेनैये सिंग तोरपा हौजरगे सिंग kumdo hapo kitanga hapo ngari hape ngari do khaga hapo bin ma khoi gi na putharo ni na ne pakkan nhà khai đó rồi cái thằng đó này vô hả rồi rồi tôi nói xin lỗi đúng không để son hấp cái cô ít ấy đi căng lại cái bát tôi xuống tàu lấy căng lại em bạn nông đi hấp tập ya aku suy ada dah apa sih Jikangi paknam noi beda iro beda gloves taraga tabudo. Idea bhai na jadi. Mahau su wat pani. Puna dum tok jagi sara su nga ki ni. Hau jaga da ba. lap sam tong na re do phote ne amrom do Gloves do yaw iba chemical do. Kambi da ba. koi di kai hai doi no khang de koi gi thai na gi dum ahlamana torok pa style do dum tawe Ida ho abo hoin to biram do. Tam biram do. thoina sida ai kaisu pamjade louba yaba budi yawi ko doisu ai tal yom yom micro daga tawroi ko cái 영상으로 새 신주도 없더니 옷이 따라줘 뒤에 황제 신이가 아이나 과자는 거 신주 할지 시간에 영상 핵 통역보기 아마 라이브도 ngam hầu bìm lên này nè đừng có tả cái thôi tôi nên chả nên gì đó chăm đi xa dân mà tôi cha đi ngầm để vậy đây chứ kìa sao xem
ꯊꯪꯒꯥ ꯑꯣꯜꯂꯒ ꯇꯧꯗꯣꯔꯤꯕꯅꯤ ꯃꯣꯜꯂꯛꯑꯅꯤ ꯃꯅꯝ ꯂꯥꯛꯑꯦ ꯄꯥꯛꯅꯝ ꯂꯣꯏꯔꯦ ꯐꯖꯗ꯭ꯔꯅꯦ ꯈꯨꯅꯝꯁꯦ ꯊꯥꯏꯅꯩ ꯃꯥꯟꯗ꯭ꯔꯥ fazayım bakalım. Wow. Itu fazla he. Fazla dra. Everybody में जाने. ꯃꯩꯇꯩꯒꯤ ꯀꯦꯛꯅꯤꯁꯤꯅ ꯑꯩ ꯂꯣꯏꯖꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯩꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯨꯅꯦ ꯑꯗꯣ ꯑꯔꯣꯕ ꯄꯥꯛꯅꯝ ꯃꯌꯥꯝ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯈꯔ ꯌꯥꯝ ꯇꯧꯕꯤꯌꯣ ꯈꯨꯕꯤꯗꯣ ꯌꯥꯝ ꯅꯝꯕꯤꯌꯣꯕ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯕꯤꯌꯣ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯕꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ